Mau ama Sakhangdabana Makokta Thangna Yallamle Thobal District ki Selom Local Canal da Singchanba Mau ama Phamlana ba honabada ngamdabadagi Makokta Thangna Yallamlaga Nupadu Chenkhiba nupi adu samnada khanghoudre Police tagi phangba pauna hai thogdok asi Thobal District ki manung chanba charangpat mamang lekai da leiba Selom Local gi Left Canal mapan da ngarang nungthil pung ani makhairom taba matamda thokibani Thangna Yallambadagi soktuna hospital la laika nakhrabi nupi adugi maming Thinguzam Somola chahi nimputaruk mapuroibagi ming Mohan Macha kawi charangpat mamang lekai dagini Mahak Sakhangdaba amana Thangna Yallambadagi sokpadagi kudaki oina Thobal District Hospital da laika naraba matungda Siza Hospital da makhatana layingli Nupi adu mahuksagum singyan bachatpani mi chikpagi kudong chaba lauraga nupa adu na nupi adu bunamduna phamlana na bahonagi adu bu nupi adu mapangal kanmana nupa adu mahakna khongpakna kawudagi laimaida tuki Kudakta Nupadu na hugatlaga nupi aduda Thangna Yallamlaga Chenkhiba Pau adu phangbadagi Thobal District Police ki SP Dr. S. Ibom Chana Luchingba team amana kudakta changchinduna nupa adu phanana ba koiti thiki manak adwaida nupa adugi I taiba phurit amasung towel ama hundoklamba thengnaki victim oiribi nupi aduna police ta piba report ki matungina nupa adu mahakna masak khangba ngamde Hairi Amaromda thogdok asibu yaningdaba phungdoktuna ngasi charangpat mamang lekai gi miyamna lekai asigi chirom lampakta wakat mifam gi khongjanga loinana miyam gi mifam ama pangthoktuna warep kaya laure Wakat mifam gi khongjang aduda saruk yakibi lekai asigi kaisam ongbi tampak leimana thogdok asi nupi oibigi kai khumnana ba manghanana ba honabaga loinana hanana ba honarambani soklabi nupi asi ngarang singyan ba chatkibani thogdok asi hakchina lawi thogdok asi da chenariba mioi adu atuba matamda Thobal District Police na puthokpiu madu natrabadi makal makha kayagi khongjang changsilagani haiki Thogdok asiga mari leinana miyamgi mifam ama pangthoktuna JSC against the brutal torture and attempt to rape and murder of Thinguzam Ongbi Somola Devi of Charangpat mamang lekai koba JSC ama sembaga loinana Thobal District Police ki SP amadi Deputy Commissioner Thobal da memorandum amamam pisilagani Hairi Ngasigi miyamgi mifam aduda thogdok asida chenariba mioi adu pung 13 gi manungda mari leinaba singna puthokpinaba taksinba amadi JSC gi wapam sing asi thabakta onthoktrabadi JSC na Manipur gi tongan ba CSO sing mahiroi lup sing amadi club singa pulaga akanba khongjang changsilagani haina warip sing sulaure Hairi Wakat mifam gi khongjang aduda nupi da otnaibagi thabak lepu nupi asi sanapot nate rapist thori yalaga hatlu nupi gi punsi kansi mara leiba sing putho u haiba play card sing sizinaki